ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯉꯥꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯣꯜꯂꯤ꯫ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯛꯂꯤꯕ ꯑꯁꯤ ꯐꯅ ꯀꯨꯏꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯀꯜꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯧꯕꯒꯤ ꯃꯄꯥꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯧꯕ, ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯨꯅꯦ꯫ ꯂꯩꯕꯥꯛꯁꯤꯒꯤꯅꯦ ꯃꯕꯦꯝ ꯑꯃ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯀꯗꯕ ꯅꯠꯇꯦꯅꯦ꯫ ꯅꯃꯥꯒ ꯑꯩꯒ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯎꯅꯤꯡꯉꯤꯅꯦ꯫ ꯄꯥꯕꯣ, ꯅꯆꯥꯅ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯅꯆꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯕ ꯉꯝꯖꯈꯤꯔꯣꯏ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯈꯤꯒꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ? ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯁꯦꯝꯒꯠꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ? ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯁꯦꯝꯒꯠꯄ ꯄꯥꯝꯂꯤꯕꯅꯣ? ꯄꯥꯕꯣ, ꯂꯩꯕꯥꯛ ꯈꯨꯗꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯁꯣꯏꯗꯅ ꯂꯧꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯡꯂꯕ ꯂꯥꯡꯕꯟ ꯀꯌꯥ ꯁꯥꯅꯅꯕ ꯑꯩꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯁꯥꯕ ꯂꯣꯏꯕꯗ ꯊꯥ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯏꯄꯥꯅ ꯍꯥꯏꯅꯤꯡꯕꯁꯨ ꯂꯩ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯅꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯩ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯈꯔ ꯀꯥꯏꯊꯣꯛꯄ ꯃꯊꯧ ꯇꯥꯏꯀꯣ꯫ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯏꯄꯥ ꯌꯦꯠꯂꯣꯏ, ꯑꯗꯨꯕꯨꯅꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯃꯅꯥꯏ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯖꯔꯦ, ꯂꯦꯡꯊꯣꯛꯄꯤꯔꯁꯤ꯫ ꯊꯧꯕꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯂꯩꯄꯣꯠ ꯈꯣꯝꯒꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯏꯃꯥ? ꯌꯦꯡꯍꯣꯏ, ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒꯅꯦ ꯊꯕꯛ ꯇꯧ꯫ ꯅꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ꯫ ꯏꯃꯥꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏ꯫ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯤ ꯑꯃꯅꯦ ꯁꯤꯟꯒꯦ꯫ ꯏꯃꯥ, ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯩ ꯆꯠꯄ ꯊꯦꯡꯂꯅꯤ꯫ ꯍꯜꯂꯛꯑꯒ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯄꯨꯝꯕꯗꯣ ꯍꯥꯏꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯗꯨ ꯃꯆꯥ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯝꯅ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯒꯅꯦ ꯊꯩ ꯊꯩꯗꯨꯅꯅꯦ ꯍꯦꯛꯇ ꯆꯠꯂꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯅ ꯉꯝꯕ ꯌꯥꯔꯣꯏ꯫ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨꯅꯦ ꯅꯝꯗꯨꯅ ꯍꯦꯛꯇ ꯍꯣꯡꯒꯗꯕꯅꯤ꯫ ꯑꯁꯣꯝꯗ ꯊꯧꯕꯁꯨ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯂꯥꯛꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯔꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯆꯍꯤ 3-4 ꯁꯨꯔꯕꯅꯤ ꯃꯈꯣꯏꯅ ꯂꯣꯏꯄꯣꯠ ꯄꯤꯗ꯭ꯔꯤꯕꯁꯤ꯫ ꯄꯤꯔꯣꯏ ꯍꯥꯏꯅ ꯄꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯊꯧꯕꯅ ꯁꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ꯫ ꯍꯣꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯅꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯒꯅꯨ꯫ ꯂꯥꯛꯂꯤꯕ ꯑꯗꯣ ꯑꯆꯝꯕ ꯅꯠꯇꯦ, ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯝꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯁꯥꯃꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯁꯣꯝꯅ ꯅꯤꯡꯊꯧꯅ ꯂꯥꯎꯔꯤꯉꯩ ꯊꯧꯕꯁꯨ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯤ꯫ ꯅꯤꯡꯊꯧ, ꯅꯪ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯄꯤꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯅꯝꯐꯨ ꯇꯧꯗꯨꯅ ꯃꯨꯜꯂꯒ ꯂꯧ ꯍꯥꯏꯕ꯭ꯔꯥ? ꯊꯧꯕ, ꯅꯪ ꯑꯉꯥꯡꯅꯤ, ꯑꯩꯁꯦ ꯅꯄꯥꯒꯨꯝꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯑꯩꯅꯅꯦ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯀꯩꯗꯧꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯑꯩꯅꯅꯦ ꯂꯣꯏꯄꯣꯠ ꯄꯤꯗ꯭ꯔꯤꯕꯗꯣ ꯂꯩꯇꯕꯒꯤ ꯄꯤꯗꯕ ꯅꯠꯇꯦ, ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯄꯤꯗꯕꯅꯤ꯫ ꯅꯪ ꯅꯁꯥꯃꯛ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯒ ꯅꯤꯔꯕꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯣꯏꯄꯣꯠ ꯑꯗꯣ ꯈꯔꯗꯤ ꯄꯤꯔꯅꯤ꯫ ꯅꯪꯅ ꯂꯩꯕꯥꯛ ꯑꯇꯩꯗ ꯇꯧꯕ ꯉꯝꯕꯒꯨꯝ ꯑꯩꯒꯤ ꯂꯩꯕꯥꯛꯇꯁꯨꯅꯦ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯧꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯦꯟꯅ ꯑꯁꯥꯎꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯍꯦ ꯅꯤꯡꯊꯧ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯔꯛꯄ ꯃꯤꯗꯤ ꯊꯧꯕ ꯑꯩꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫
ngasi aina nangi lebak ta lakli base ni ba lakpa dati ai gine phangpham thokba do phangnaba gi lawge haiduna lakpani hausi khudak asida nangi leba asibo tumna mangan bangami adubu ai madu tawroi nanga ai ga yeknaraga kari sumara leijadaba misam parjada awaba pibado khak tawroi thawbagi wa ase taraga ningthau adu karemna na nuglei aduga hai kari haiba ai gi leba ko mangan bangami haiba nang khaktana thawna le tawningbada tawba ngamani haina khalibra ngurangi nga khanang adumna hairaga aina kigani khalibro aise ningthau te leiba haina parjana taba khakdada masa kumba thak thak nikpa ngamlibani aigi iming tabada kidaba kanasu leitabani aina bu pamdaba tawgena bu khankraba thabo ado tawdana tokte haibase nang kawraba male nang bu hausimuk loisinduna nareba ado aigi makhada thamba phobu ngami ningthau te leibagi leba ase thawbagi mapana lan tawduna lausilabani mamintagi ningthau oiba wajaw ngangba maringjin yawdaba ningthauni thawbana wa pumba subsillaga hayi aina nangi adugumba wa ado tagi haiduna lakpa nate pifam thobo ado piro ai chalagi mafam sida kuina leibadane aigi matam yamna mangi telhaibado handak mukti yamna sauna manai singda wa khar lauduna hayi ina isha nakhoi kai dawri hauji mamangda lemliba nupa ase manga kaktuna hal ningthaugi yathak matung inna manai khara chaksilladuna thawbada landaba huragli masi ubada thawbaso magi thang adu satlaga chaksilaiba nupa sing aduga mayoknarami thawbaga loinaduna lakpa manai sing aduso thawbagi mateng tawrei aibu usitaba nakhoi ngasidi khangari aina kari tawba ngami haibada utki asi haiduna thawbado yamna sauna changlakpa nupa khuding adu magi thang aduna manga kaktuna hatlami हिंसाबा अमगी सकलोंगो तवरगलिबा थौबगी मवोंग अदुदा निंगथौते लेबदु खरदि कीबा फावरमी अदुबो हौजिकसु मागी नापल लेप्जी मनाइसिंगदा दौ हापदुना थौबबु हाननबा अदुमो इसिलगली नुपा अदुबो हेक हाकपो ngममीरा अइना सना खौजाव अमा पीगनी नखोइगे नरोसिंग नपांग सिजिनदुना नुपा अदुबो हाल नुपा अदुना सिरबददा अइना पेनगदबनी असुम असुम halakpana konung manungda mi sibagi ina pungangang lami talak asida ningthau tel haibagi loina bidu tholaklaga kaptuna thawbada lan songnariba adu lepna ba haijarei isa gumlaba lalase amukta lepiyo natrabadi mara leijadraba miyoi kaya siba tari leiba ase maza mawa kainabagi mikap mirau khontana nilagani nama aina haibase nangna amuktadi yabiyune thawbasu karisu leptana makhatana adumak mi hatladuna wahire ima gumlabe aibu amu khamlagan ngasidi aigi iti khangalage matam asukuiba se ai ngaiduna lakpani wahai amata su haidana nungaina leiduna aibu lakpa singnabagi leiramlagi para amata birage nate aduma wakhanda thado aigi ibureba ningthaugi mahut sinduna aina haijariba sini amukta yabiyo अदुबु निंगथौ तेल हैबगी नुपीना फना फजना हाइजरबसो थौबना ताबा कोबा लेट्री कोनुंग मनुंग दा लैरंबा खुलाई पाइबा नुपासिंग अदु ngamnamak thawai lawri haujik te leiba khakta mangai hauri thawbana te leibagi manakta parprap sangsilli aduga mabu su halagi matagum thang adu haigali thawba nang aigi thawai budine amukta kalo nangi bifam thokpa pumbada ai loina pirage nang adu baina tawgaro ai haujik siba pamji हाइगल्लम्बा थांग अदु सथांगदरगा नुंदना नुलगा वाहिरे करी हौजिक त नंगबो कल्लु हाइबा नापल अदुक तौबो नंगबो आइना करी कन्या दौरिबा ngasai me kaina aduk thawna leina wangam lamlaga hौजिक न कैदौरबा आइबु कीरिबा हाइबदुरा नंगिसे नंगना फना हाइदुना सो आइना नंगबो कनबिबदि ओइथोक्लारो मसी हाइदुना थांग अदु अमुका थांगतबनी अदुबो कदोमदगी सेंथोलकपा नुपी मचानु खंगहौद्री थौबगी मखों कोंदुना कपकपतुना वाहिरे इनिंगथौ अहिगी इपुबो हत्पीगनु इपु लेत्रबदी अहिगी वारी कनाना लिबीगनी लेबा असिबो कनाना ngakpigani ahadki hayabasो अहिबो ओइना हत्पियु असि हाइदुना हिहिक लावो मखै कपली नुपी मचा अदुगी मवों अदुदा थौबा अदु माना हातके खल्लिबा तेलैबबु हत्पा ngamdre अदुगी mahut angang aduda onsillaga wahang tawrei नुपी मचा अइना नंगी नपुबो हालरो तेलैबदा अमु onsillaga hai angang asina नंगी थवाइबु कनबिरबनी मतुंगदा नंगना अमु अइगी मायोक्ता लेपलबदि
ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯃꯅꯦ ꯈꯪꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯅꯕ ꯇꯧꯔꯛꯂꯤ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯄꯤꯗꯅ ꯊꯝꯂꯝꯕ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯄꯨꯕꯤꯈꯣ ꯃꯁꯤ ꯄꯨꯕꯤꯈꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯏꯅꯤꯡꯊꯧꯗ ꯄꯤꯒꯗꯕ ꯂꯣꯏꯄꯣꯠ ꯄꯨꯝꯕ ꯄꯨꯗꯨꯅ ꯊꯣꯛꯂꯛꯎ ꯑꯁꯣꯝꯅ ꯂꯣꯏꯄꯣꯠ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯧꯕꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯑꯁꯣꯝꯗ ꯊꯧꯕꯒꯤ ꯂꯩꯕꯥꯛꯀ ꯅꯛꯅ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯇꯧꯕ ꯉꯥ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯤ ꯃꯤꯔꯣꯟ ꯈꯪꯗꯦ ꯉꯥ ꯀꯥꯡꯂꯨꯞ ꯈꯛꯀꯤ ꯑꯣꯏꯕ ꯋꯥꯉꯥꯡ ꯑꯗꯨ ꯅꯠꯇꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯉꯥ ꯂꯥꯏꯔꯦꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯋꯥ ꯍꯥꯏꯔꯤ ꯏꯇꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯐꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤꯌꯦ ꯏꯇꯥ ꯅꯪꯅꯅꯦ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯃꯐꯝ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯅꯦ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯅꯥꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯈꯠꯄ ꯑꯗꯨ ꯂꯦꯞꯄꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅꯅꯦ ꯁꯥꯟꯅꯧꯋꯣ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯜꯂꯦ ꯃꯐꯝꯁꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯀ ꯅꯛꯅ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯃꯐꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯃꯇꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯉꯥ ꯂꯥꯏꯔꯦꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯎꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯝꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯍꯟꯅꯔꯛꯂꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯪꯐꯥꯟꯗ ꯁꯥꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤꯅ ꯃꯄꯥꯟꯒꯤ ꯐꯖꯕꯅꯦ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯑꯩꯈꯣꯏꯅ ꯀꯪꯐꯥꯟꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯗ ꯂꯩꯇ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯁꯥꯞ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯤꯁꯛ ꯑꯗꯣ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯅ ꯅꯤꯡꯖꯔꯛꯏꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯁꯥꯞ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯕꯒꯤꯅꯣ ꯑꯩꯈꯣꯏꯅꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯄꯥꯕꯨꯡꯁꯨꯅꯦ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯅꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯣ ꯂꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯣ ꯏꯃꯥ ꯃꯃꯥꯁꯨ ꯃꯆꯥꯅ ꯋꯥꯔꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯊꯤꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯏꯗ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯗꯨꯅ ꯈꯨꯠꯂꯥꯏ ꯅꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ ꯄꯨꯖꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯉꯥꯡ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯄꯨꯖꯥꯒꯤ ꯃꯩ ꯑꯗꯨꯕꯨ ꯃꯨꯠꯊꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯑꯉꯥꯡꯗꯣ ꯀꯅꯥ ꯑꯣꯏꯔꯝꯒꯦ ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯤꯒꯤ ꯃꯩꯗꯣ ꯃꯨꯠꯊꯠꯂꯤꯅꯣ ꯏꯃꯥ ꯑꯉꯥꯡ ꯑꯗꯣ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯁꯣꯔꯥꯔꯦꯟꯅ ꯑꯩꯈꯣꯏꯗ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯆꯥꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯁꯥꯞ ꯁꯣꯜꯂꯝꯃꯤ ꯀꯔꯤ ꯀꯔꯝꯕ ꯁꯥꯞꯅꯣ ꯁꯣꯔꯥꯔꯦꯟꯅ ꯁꯣꯜꯂꯝꯂꯤꯕꯗꯨꯕꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯈꯣꯏꯕు ꯍꯦꯛ ꯎꯕꯗ ꯍꯥꯠꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨꯒ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯂꯣꯟ ꯐꯥꯎꯅꯕ ꯌꯥꯗꯅꯕ ꯇꯝꯊꯤꯔꯕ ꯁꯥꯞ ꯁꯣꯜꯂꯝꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯍꯥꯟꯅꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯀꯝꯗꯧꯅ ꯂꯩꯈꯤꯗ꯭ꯔꯤꯕꯅꯣ ꯅꯄꯥꯕꯨꯡꯗꯤꯅꯦ ꯁꯥꯞ ꯁꯣꯜꯂꯝꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯃꯟꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯞꯇꯨꯅ ꯊꯋꯥꯏ ꯋꯥꯅ ꯁꯣꯔꯥꯔꯦꯟꯗ ꯀꯝꯗꯧꯅ ꯁꯥꯞ ꯑꯁꯤ ꯀꯣꯛꯀꯅꯤ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯈꯤꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯪꯕꯨ ꯊꯥꯗꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯨꯝ ꯃꯔꯥ ꯇꯞꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯃꯁꯤ ꯄꯨꯝꯕ ꯁꯣꯔꯥꯔꯦꯟꯅ ꯁꯤꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯅꯦ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯈꯣꯏꯅ ꯐꯥꯔꯕꯁꯨꯅꯦ ꯍꯥꯠꯄꯗꯤ ꯈꯛ ꯇꯧꯔꯣꯏ ꯅꯪꯕꯨ ꯍꯥꯠꯄꯗꯤꯅꯦ ꯇꯧꯔꯣꯏ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯃꯤꯑꯣꯏꯕꯅ ꯑꯁꯨꯛ ꯀꯔꯥꯝ ꯆꯥꯎꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯀꯣ
ꯀꯔꯥꯝ ꯆꯥꯎꯗꯅ ꯂꯥꯟ ꯄꯥꯝꯗꯅ ꯂꯩꯔꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯑꯁꯨꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯣꯏ ꯀꯅꯥꯁꯨ ꯑꯩꯈꯣꯏꯕꯨꯅꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯝꯕ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯔꯥꯏ ꯆꯠꯊꯗꯨꯅ ꯋꯥꯅ ꯂꯩꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯀꯨꯏꯔꯔꯣꯏ ꯅꯪꯅꯅꯦ ꯂꯩꯁꯥ ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒ ꯁꯣꯔꯥꯔꯦꯟꯅ ꯍꯥꯏꯔꯝꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯗꯨ ꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯒꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯉꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯃꯗ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯕꯣ ꯀꯔꯥꯝ ꯆꯥꯎꯕ ꯍꯥꯏꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯃꯇꯥꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯎꯗꯨꯅꯇ ꯂꯥꯡꯗꯨꯅꯇ ꯂꯩꯕ ꯃꯇꯥꯅ ꯉꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒ ꯀꯔꯤ ꯍꯥꯏꯅꯕ ꯌꯥꯎꯔꯕꯒꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯔꯥꯅꯤ ꯏꯃꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯕ ꯎꯕ ꯄꯨꯝꯕ ꯉꯝꯕꯁꯤ ꯃꯥ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯍꯟꯗꯤ ꯐꯅ ꯑꯣꯏꯔꯕꯅꯤ ꯏꯇꯥ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯕꯨ ꯅꯣꯡꯃ ꯐꯥꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤ ꯑꯩꯕꯨ ꯐꯥꯕꯒꯤ ꯃꯇꯝꯁꯨꯅꯦ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ ꯑꯩ ꯃꯈꯣꯏꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯀꯩꯒꯨꯝꯕ ꯑꯩꯕꯨ ꯐꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯗꯦ ꯀꯔꯤꯅꯣ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯀꯝꯗꯧꯅ ꯅꯪꯕꯨ ꯐꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯎꯗꯨꯅ ꯐꯥꯗꯣꯏꯅꯣ ꯃꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯑꯗꯨ ꯃꯇꯥꯗ ꯂꯤꯔꯝꯃꯤ ꯏꯇꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯔꯤꯗꯤꯅꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯏꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨꯅꯦ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯁꯣꯝꯗꯅ ꯊꯧꯕꯗꯨ ꯎꯃꯪ ꯑꯃꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ ꯏꯅꯥꯏꯁꯥ ꯅꯈꯣꯏꯕꯨ ꯁꯣꯝꯗ ꯂꯥꯛꯎꯅꯤ ꯂꯥꯡ ꯑꯗꯨ ꯊꯥꯛꯂꯒ ꯍꯤꯡꯅ ꯐꯥꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯁꯥ ꯐꯥꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯈꯔ ꯇꯥꯔꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯁꯖꯤ ꯑꯃ ꯐꯥꯔꯒ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯧꯅꯤꯒꯗꯧꯔꯤꯕꯅꯤ ꯑꯍꯤꯡꯕ ꯑꯣꯏꯅ ꯐꯥꯒꯗꯧꯕꯅꯤ ꯊꯥꯡ ꯇꯦꯟꯅ ꯁꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯐꯅꯕ ꯁꯤꯟꯖꯒꯦ ꯑꯁꯨꯝꯅ ꯃꯅꯥꯏ ꯈꯔꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯁꯖꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯁꯣꯝꯗ ꯁꯖꯤ ꯑꯃ ꯊꯣꯛꯂꯛꯂꯤ ꯑꯁꯣꯝꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯅꯦ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯕꯗꯤ ꯁꯖꯤ ꯑꯁꯤ ꯑꯃꯨꯛ ꯆꯦꯟꯈꯤꯒꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯁꯖꯤ ꯑꯗꯨ ꯂꯥꯡꯗ ꯊꯨꯔꯝꯃꯤ ꯏꯅꯤꯡꯊꯧ ꯁꯖꯤ ꯑꯁꯤ ꯂꯥꯡꯗ ꯊꯨꯔꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯅꯈꯣꯏꯕꯨ ꯁꯖꯤ ꯑꯁꯤ ꯂꯧꯊꯣꯛꯂꯕꯗꯤ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯂꯥꯡ ꯃꯅꯨꯡꯗꯅꯦ ꯑꯗꯨꯃꯛ ꯍꯥꯞꯂꯒ ꯑꯣꯏꯅ ꯄꯨꯔꯁꯤ ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤ ꯌꯥꯎꯕ ꯂꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯤꯡꯊꯧ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯕꯤꯔꯛꯂꯕ꯭ꯔꯥ ꯐꯥꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯏꯅꯥꯏꯁꯤꯡꯅꯅꯦ ꯄꯨꯁꯤꯜꯂꯛꯂꯅꯤ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯥ ꯈꯔꯅ ꯁꯖꯤ ꯌꯥꯎꯕ ꯂꯥꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯏꯅꯤꯡꯊꯧ ꯁꯖꯤ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯖꯤꯁꯤꯁꯨ ꯄꯨꯔꯛꯂꯕꯅꯤ나 ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯅꯕ ꯇꯧꯔꯁꯤ ꯑꯁꯣꯝꯅ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨꯁꯨ ꯂꯣꯏꯅ ꯀꯧꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯅꯅꯕ ꯁꯤꯜꯂꯝꯃꯤ ꯏꯅꯤꯡꯊꯧꯅ ꯃꯩ ꯑꯁꯤ ꯍꯧꯒꯠꯄꯤꯔꯣ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯁꯤ ꯊꯧꯕꯅ ꯃꯩ ꯑꯗꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯁꯖꯤ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯂꯥꯏꯗ ꯀꯠꯂꯁꯤ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯣ ꯊꯧꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯊꯥꯡꯅ ꯀꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯁꯣꯝꯗ ꯉꯁꯥꯏꯁꯨ ꯍꯥꯟꯅꯒꯨꯝꯅ ꯉꯥ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥ ꯅꯨꯄꯥ ꯑꯃꯅ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡꯁꯨꯅꯦ ꯌꯥꯝꯅ ꯈꯣꯡꯏ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯌꯨꯝꯗ ꯆꯪꯅꯅꯕ ꯇꯧꯁꯤ ꯍꯣꯏꯅꯦ ꯑꯇꯤꯌꯥꯁꯨ ꯌꯥꯝꯅ ꯃꯨꯅ ꯎꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯛꯂꯅꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯉꯟꯅ ꯌꯨꯝꯗ ꯆꯪꯉꯁꯤ ꯀꯨꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯏ ꯑꯃꯅ ꯑꯃꯨꯛ
ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯨꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔꯁꯨ ꯃꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯗꯒꯤ ꯊꯋꯥꯏ ꯊꯥꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯣꯏꯅ ꯆꯪꯍꯧꯔꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯂꯤ ꯈꯨꯗꯛꯇꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯊꯔꯛꯂꯝꯃꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯉꯥ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯃꯌꯨꯝ ꯇꯝꯅ ꯆꯪꯕ ꯍꯧꯅꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯅ ꯊꯧꯕ ꯑꯗꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯅꯣꯡꯂꯛꯇꯨꯗ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯇꯨꯅ ꯃꯤꯁꯛ ꯑꯃ ꯊꯤꯕꯒꯤ ꯑꯄꯥꯝꯕꯗꯨ ꯐꯥꯎꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯣꯡꯃꯇꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ ꯉꯁꯤꯈꯛ ꯏꯁꯥꯗ ꯑꯁꯨꯝꯅ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯄꯥꯅ ꯃꯅꯤꯡꯗꯒꯤ ꯀꯧꯔꯛꯏ ꯊꯧꯕ ꯅꯪꯕꯨ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯅꯣꯡ ꯆꯣꯠꯄ ꯇꯥꯔꯤꯅꯤ ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅꯅꯦ ꯍꯦꯛ ꯇꯧꯏꯗ ꯄꯥꯕꯣ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯣ ꯉꯁꯥꯏꯗꯒꯤ ꯏꯐꯝꯗ ꯐꯥꯎꯏ ꯏꯕꯨꯡꯉꯣ ꯅꯣꯡ ꯑꯁꯨꯛ ꯀꯟꯕꯁꯤꯗ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯃꯥꯏꯕꯅ ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯆꯠꯊꯣꯛꯇꯅꯕ ꯀꯟꯅ ꯁꯤꯟꯅꯔꯝꯕꯅꯤ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯊꯣꯛꯇꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗꯨ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯉꯥ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯍꯜꯂꯛꯂꯤ ꯏꯃꯥ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯉꯥ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯁꯥꯒꯤ ꯃꯤꯡ ꯑꯃꯠꯇ ꯊꯣꯟꯗ꯭ꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯡ ꯑꯃꯠꯇ ꯀꯧꯕ ꯇꯥꯗꯤꯌꯦ ꯀꯔꯤꯒꯤ ꯊꯣꯟꯗꯅꯤ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯤꯡ ꯑꯃꯗꯤꯅꯦ ꯑꯗꯨꯝ ꯊꯣꯜꯂꯤꯕꯅꯤ ꯅꯪꯁꯨ ꯃꯤꯡ ꯑꯃ ꯊꯣꯜꯂꯤꯕꯅꯤ ꯑꯩꯒꯤ ꯊꯣꯜꯂꯤꯕ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯃꯥ ꯃꯃꯥꯗꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯏꯆꯥꯒꯤ ꯃꯤꯡꯗꯤꯅꯦ ꯂꯦꯝꯕꯤꯁꯅꯥ ꯀꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯁꯦ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯅꯅꯦ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤꯅꯦ ꯅꯪꯁꯨ ꯅꯁꯥꯒꯤ ꯅꯃꯤꯡꯁꯦ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯣꯏ ꯑꯗꯨꯅ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝꯅ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯅꯤꯡꯊꯧ ꯊꯧꯕ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯅꯅꯕ ꯃꯅꯥꯏ ꯈꯔꯒ ꯊꯣꯛꯂꯛꯏ ꯑꯁꯣꯝꯗ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯤꯕꯁꯦ ꯅꯣꯡꯃꯇꯁꯨ ꯆꯠꯇ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯠꯂꯨꯁꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯗ ꯍꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯂꯣꯏ ꯃꯐꯝꯁꯤꯗꯤ ꯅꯣꯡꯃꯇ ꯃꯤ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ ꯃꯐꯝ ꯑꯁꯦ ꯈꯔꯁꯨ ꯁꯨꯛꯄ ꯃꯥꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯆꯪꯂꯒꯨꯝꯁꯤꯗ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯇꯝꯊꯤꯕ ꯁꯥ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯅꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯧꯕꯅ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯅ ꯆꯪꯅꯅꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯁꯤꯗꯅꯦ ꯅꯈꯣꯏꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯅꯦ ꯋꯥ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯒꯗꯕ ꯀꯥꯡꯕꯨꯗꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯪꯅꯤꯡꯗꯕ ꯀꯥꯡꯕꯨꯅꯅꯦ ꯆꯪꯂꯛꯑꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯆꯠꯄ ꯇꯥꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯈꯔꯁꯨ ꯇꯥꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯊꯛ ꯑꯆꯧꯕ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯀꯤꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈ꯭ꯔꯦ ꯂꯦꯝꯕꯤꯁꯅꯥꯗꯤ ꯏꯊꯛꯇꯨꯅ ꯀꯝꯃꯟꯈꯤꯗꯨꯅ ꯀꯪꯐꯥꯟꯗ ꯑꯣꯏꯅ ꯄꯨꯔꯛꯂꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯊꯧꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯂꯦꯝꯕꯤꯁꯅꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯦꯝꯕꯤꯁꯅꯥꯕꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯅꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨꯅꯦ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏꯕꯨꯅꯦ ꯀꯜꯂꯁꯤ ꯊꯤꯜꯂꯕꯅꯤ ꯃꯅꯥꯏ ꯅꯨꯄꯥ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯔꯤ ꯇꯧꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯅꯦ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥ ꯐꯪꯂꯕ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯅ ꯐꯪꯂꯛꯄꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗꯒꯤ ꯐꯪꯂꯛꯄꯅꯤ ꯃꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯃꯤꯁꯨ ꯑꯣꯏꯕ ꯉꯥꯁꯨ ꯑꯣꯏꯕ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯈꯣꯏꯅ ꯁꯥ ꯐꯪꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯔꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯃ ꯉꯁꯤꯁꯨ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯔꯥꯔꯦꯟꯒꯤ ꯁꯥꯞꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯏꯅꯤꯡꯊꯧꯅ ꯀꯣꯛꯄꯤꯔꯒꯅꯤ ꯀꯔꯤꯅꯣ ꯑꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯣꯔꯥꯔꯦꯟꯅ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯊꯥꯕꯤꯔꯛꯄꯅꯤ
Nga nupi asiso ngihak leirabadi wakan soidana taraklagani adubu luribadi mahak ase hausi mak miyoiba singi marakta leiduna aikhoina ngangiba lol ase khangba ngamloi aduna ining thauna kari khalliba kari pamliba haibadaso phongdokpiyo nga nupi ase aikhoiga leiminabadi yaroi adugisu mathakta madi isingda leitrabadi sigani aduna konongi leikol leiriba mafam asida pukri ama athuba matamda taunanaba silagi aduga pukri aduda mabu lehelagi phari ining thaw adudi thabu ase athuba pangthonanaba honasi nga nupi asina wakhan taraktingida pangthokpiro asomda su lembisna mangkhibagi pau asi mamagi manakta yaurakli ima lairenbi aikhoiga puna sanaduna leiminaringe ithak asowa ma lakpadagi maikai khangdana chenbani aikhoisu kana kana yauri kana wali haibado ngaihaktuda thirudri mafamsi yaurakpaga thinarakpada yauramdabani lairenbi adu sor sangna holaga wahairi phari mabu thirurano mafam matam yaurakli aduna thaudo odo tholibani magi wa asida mayamda loina ngakli lembisnagi mata adudi wakhan tarami aduna madi kaisu thoina angakpa oiramde mayam malaktagi nupa amana karino haibiribo wasibo aikhoidi wakhal amata thokji kari karamba matamno yaurakli hairibasibo aikhoigi sapumba ado kokpagi matam oirakli mana mafamsida amu halakpa numit aduda aikhoigi hanagi punsida hanjinba ngamlagani aduna matam ado yaurakpa ngairasi mayam adusu wa makha tanadana magi thokpa janakri somdana thobana manaisinda pukri ama tawhallami mado khara chawna taw aduga isingso afaba oina haptawni athubada loisinaba hono thauba nangna tawriba ase tungda akaiba amamu lakadra haina imanadin yamna pakhatli nga nupi ase magi leifamda thindokpana phagani haina khalliko ima karigiro nangna du yamna wakhal sontharibaduba amaibana haibiramliba wafamado tahoraba natro imaso aduna sa phongduna kuina awaba taruraba makhoibo aina kangeni adubu kaigumba nangna tawi khalibasina phattaba oyaklabadi kamdawgani ima wakhando kharasu chawthokna leyo ai kaisu tawrui nga nupi asibo taibong miron ngangba tamlaga makhoigi wari edo khangdoknaba hotnagani masi natrabadi aina makhoigi mate pangba ngamloi phari isana pama khudimakne mai pangna pangthokpa ngamba oyu ima ngasidagine isada karisu yelaroi ngayaki matungni pukhi adu tawba loireduna nga nupi adu pukhi duda thangduna puraklaga thambiri hausik phoba wakhan tadana leiribani nga nupi sibo hausik phoba wakhan tadriba sibo kari matawnoni aibu masanomduna hodoklasirani asumna mana wakhan khalingai nga nupi adu wakhan tarakli mamin hek panglakpaga mana leiriba mafam adu kuyeng yengi adubu mafam aduda kamdawna leiramlibano haiba adudi khangba ngamji mamangda nupa ama leptuna leiramba aduda munna yengduna lei nga nupi ase wakhan taraba malini asi hairaga manakta changsili ibema nangbu kari min kaubagi mana ngangliba adu nga nupi aduna khangloi haibadu ngai kaukthulurabani lebi sanasu karino haina khali makhoiga lon manadana ngangliba adu tabada makhoisi taibang mini haiba adum khangli aduga mana leiribasi mamana noma haikiba nupaduna phaduna pugani haiba adusu hojikta wakhan tarakli lembisnagi matawsida thaubasu manakta changsili aduga tamna wahairi kigaro nangbu aina kaisu tawri mafam sidane tekda kaidana thongani mafam asida khara leiraga nangi leifamda soidana thingani thawbada ngangliba wa adu karino haiba khangdrabasu magi maramda wa khara hairibani haiba sidi khanglami mathanta asum murum soli nangna ngangliba wado aina karino haiba khangba ngamde adubo nangna tawthoraliba mawong asinadi nangse afaba mini haiba aina khangi nangi matengna matam kuinadagi wajaraklaba aigi leibakna awaba koktuna leiba ado athubada yengba phangnaba pinabiyo nangna khanba haiba mata aina khangde adubo aisu nangi angama mateng hotnaduna tawgani lon phawna darbasu mana khaliba hairiba adu khangbagum yengnai ngihak leiramlaga thawba thokri somdasu limbisnagi mamana leiriba ironungduda nga nupa nupi mayam aduda
ꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯃꯥꯅ ꯂꯩꯔꯤꯕ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯉꯥ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤ ꯀꯪꯐꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯉꯥꯏꯈꯣ, ꯅꯈꯣꯏꯒꯤ ꯋꯥꯗꯣ ꯂꯦꯞꯈꯣ꯫ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯝ ꯑꯁꯤꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯄꯣꯠꯂꯝ ꯄꯨꯝꯕ ꯄꯨꯔꯒ ꯏꯁꯥꯅ ꯏꯁꯤꯡꯗ ꯂꯩꯔꯒ ꯀꯪꯐꯥꯟꯗ ꯄꯣꯠꯂꯝ ꯄꯨꯝꯕ ꯀꯠꯊꯣꯛꯂꯒ ꯄꯨꯛꯅꯤꯡꯗ ꯑꯆꯦꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯖꯁꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯍꯩꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯥꯛꯂꯒ ꯊꯧꯔꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯅ ꯃꯥꯒꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯆꯥꯅꯕꯁꯦ ꯆꯥꯁꯤꯜꯂꯨ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯆꯤꯟꯖꯥꯛ ꯑꯁꯦ ꯆꯥꯕ ꯇꯝꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯄꯥꯏꯍꯜꯂꯤ꯫ ꯊꯧꯕꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯠ ꯑꯗꯨ ꯍꯦꯛ ꯊꯦꯡꯕꯒ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯊꯧꯕꯅ ꯃꯅꯥꯏ ꯈꯔ ꯀꯧꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯐꯤꯖꯣꯠ ꯄꯤꯗꯨꯅ ꯁꯤꯠꯍꯜꯂꯝꯃꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯕ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯃꯥꯅ ꯃꯤ ꯍꯦꯛ ꯑꯣꯟꯕꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯈ꯭ꯔꯤ꯫ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏꯕ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯊꯧꯕꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯊꯤꯟꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯤꯜꯂꯤ, ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯊꯤꯜꯂꯒꯦ꯫ ꯏꯅꯤꯡꯊꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯇꯥꯔꯨꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯀꯟꯕꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯂꯨꯔꯒꯦ꯫ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯟꯅ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯟꯒꯅꯤ, ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯊꯧꯕꯅ ꯊꯤꯟꯕ ꯂꯥꯛꯂꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯃꯥꯅ ꯋꯥ ꯍꯥꯏꯔꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯨꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯃꯄꯨ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄꯤꯔꯤ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯅꯆꯥꯅ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯇꯧꯖꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯖꯔꯒꯦ꯫ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯃꯥꯅ ꯇꯍꯥꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ, ꯃꯥꯡꯂꯨꯔꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯏꯅꯤꯡꯊꯧꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯇꯝ ꯀꯨꯏꯅ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯊꯧꯕꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯂꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯏꯔꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯅꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯒ ꯊꯧꯕꯒ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯖꯔꯕ ꯂꯦꯝꯕꯤꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯝꯃꯤ꯫ ꯊꯧꯕ ꯑꯃꯗꯤ ꯂꯦꯝꯕꯤꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫